ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯕꯤꯅꯥ ꯊꯣꯛꯆꯣꯡ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯁꯨꯛꯂꯝꯃꯝꯂꯕ ꯈꯨꯜꯒꯤ ꯎꯄꯥꯜ ꯋꯥꯄꯥꯜꯇꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞ ꯇꯧꯅ ꯂꯩꯔꯤꯕ ꯌꯨꯝꯗꯣꯡꯄꯣꯛ ꯑꯗꯨꯗ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯟꯕ ꯊꯥꯡꯃꯩ ꯄꯨꯗꯣꯟ ꯑꯃ ꯊꯥꯟꯗꯨꯅ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯔꯤ ꯃꯁꯨ ꯊꯣꯏꯕꯤꯌꯥ ꯍꯌꯦꯡꯗꯤ ꯌꯥꯍꯧ ꯉꯟꯁꯤꯀꯣ ꯑꯅꯛꯄ ꯁ꯭ꯋꯥꯏꯗ ꯆꯠꯄꯗꯤ ꯀꯥꯟꯅꯐꯝ ꯈꯪꯗꯦ ꯈꯔ ꯂꯥꯞꯄ ꯃꯐꯝꯗ ꯑꯣꯏꯅ ꯆꯠꯁꯤ ꯑꯩꯕꯨꯗꯤ ꯌꯥꯏꯌꯦ ꯑꯕꯣꯛ ꯋꯥꯔꯣꯏꯗ꯭ꯔꯣ ꯋꯥꯔꯕꯁꯨ ꯋꯥꯅ ꯆꯠꯇꯕꯗꯤ ꯌꯥꯕ꯭ꯔꯥꯗꯣ ꯅꯣꯡꯃ ꯍꯦꯛ ꯂꯦꯞꯄꯗ ꯏꯁꯨ ꯏꯕꯦꯟ ꯆꯔꯥ ꯅꯨꯡ ꯈꯟꯅꯒꯗꯧꯔꯤꯕꯅꯤ ꯑꯕꯣꯛ ꯍꯌꯦꯡꯗꯤ ꯑꯩ ꯇꯣꯝꯇ ꯑꯣꯏꯅ ꯆꯠꯂꯒꯦ ꯑꯕꯣꯛ ꯄꯣꯊꯥꯔꯒ ꯂꯩꯍꯧ ꯌꯥꯗꯦ ꯌꯥꯗꯦ ꯂꯩꯁꯥꯕꯤꯅ ꯇꯣꯝꯇ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ ꯄꯥꯈꯪ ꯃꯆꯥ ꯃꯌꯥꯝꯁꯦ ꯃꯉꯥꯎ ꯌꯥꯝꯅ ꯊꯤ ꯏꯁꯨꯅ ꯇꯣꯝꯇ ꯆꯠꯂꯗꯤ ꯄꯥꯈꯪ ꯃꯌꯥꯝꯅ ꯀꯔꯟ ꯇꯥꯕꯗ 이수 ꯆꯠꯐꯝ ꯈꯪꯉꯣꯏ ꯑꯕꯣꯛ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯥꯛꯅꯤꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯗ꯭ꯔꯣ ꯑꯕꯣꯛꯅ ꯍꯛꯆꯥꯡ ꯉꯝꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯏꯕꯥꯅꯤ ꯀꯩ ꯆꯥꯗꯣꯏꯅꯣꯕꯣ ꯏꯃꯥ ꯏꯄꯦꯝꯃ ꯑꯕꯣꯛꯇꯤ ꯁꯨꯛꯅꯥ ꯍꯦꯛ ꯅꯥꯔꯣꯏ ꯏꯁꯨꯒꯤꯗꯃꯛ ꯄꯨꯟꯁꯤꯁꯦ ꯅꯥꯍꯟꯕ ꯌꯥꯄꯣꯟꯇꯦ ꯑꯕꯣꯛꯁꯦ ꯁꯤꯒꯗꯕ ꯂꯩꯔꯕꯁꯨ 이수가 ꯂꯩꯔꯤ ꯐꯥꯎꯕꯗꯤ ꯁꯨꯛꯁꯤ ꯍꯦꯛ ꯁꯤꯔꯣꯏ 나게 하이락ꯂꯁꯨ ꯁꯨꯛꯅꯥ ꯍꯦꯛ ꯅꯥꯍꯜ 이수나 ꯃꯐꯝ ꯈꯪꯅ ꯂꯩꯈ꯭ꯔꯕꯗꯤ ꯃꯗꯨ ꯀꯥꯟꯗꯅꯦ ꯑꯕꯣꯛ ꯇꯥꯏꯕꯪꯁꯦ ꯊꯥꯗꯣꯛꯈꯤꯗꯧꯔꯤꯕꯅꯤ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ ꯑꯕꯣꯛ ꯑꯩ ꯀꯞꯅꯤꯡꯉꯤ ꯑꯩꯗꯤ ꯑꯕꯣꯛ ꯊꯥꯗꯣꯛꯂꯒ ꯁꯨꯛꯆꯠ ꯆꯠꯂꯣꯏ ꯑꯩꯅ ꯆꯠꯈ꯭ꯔꯒ ꯑꯕꯣꯛꯅ ꯁꯤꯈꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯑꯕꯣꯛꯄꯨ ꯁꯨꯛꯊꯥ ꯊꯥꯗꯣꯛꯂꯣꯏ ꯀꯥꯟꯅꯗꯦꯁꯦ ꯉꯥꯡꯅꯗꯨꯅ ꯂꯩꯔꯦ ꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯁꯤ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯇꯨꯝꯊꯅꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯕꯗ ꯃꯈꯣꯏ ꯑꯅꯤ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯂꯝꯕꯤꯗꯨꯗ ꯑꯁꯨꯝ ꯂꯥꯛꯏ ꯃꯧ ꯅꯍꯥ ꯑꯅꯤ ꯊꯦꯡꯅꯩ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯅ ꯃꯁꯨ ꯃꯕꯦꯟ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ 이베야이나 아스 이복비사 딸리부 노연이시 타박 아루범 자토케는 톡락바니 노연이시 딱 하나 마욕나바 딸리 오이바 타박가 자토바 라이비나 아오이바 시야 아이디 타박시 마이 빡도 만드리 떨리시 할라시라 칸 가나데 할라시라 비석나 하이 까이노 이베야이 노이나 하이리도 아이코이 이수이비나 노이드 까이더라게 하 미부 레이다 라이라레이드나 아둑 우시타바 하우나브로 ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯆꯩꯅꯥꯁꯦ ꯅꯈꯣꯏꯗ ꯊꯣꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯕ꯭ꯔꯣ ꯏꯕꯦꯌꯥꯏꯅ ꯍꯣ ꯂꯩꯇ ꯂꯥꯏꯔꯗꯨꯗꯤ ꯇꯣꯛꯄꯨ ꯇꯣꯛꯈ꯭ꯔꯣ ꯅꯆꯥ ꯑꯝꯇꯁꯨ ꯅꯠꯇꯅ ꯑꯍꯨꯝꯃꯛꯄꯨ ꯂꯣꯏꯅ ꯍꯦꯛ ꯂꯥꯏꯗ ꯄꯤꯖꯊꯣꯛꯄ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯅꯃꯧ ꯑꯅꯤ ꯅꯁꯨ ꯑꯃ ꯑꯁ ꯋꯥꯒ ꯉꯥꯡꯖꯅꯤꯡꯗꯦ ꯄꯨ ꯄꯥꯡ ꯁꯨꯗꯕ ꯅꯆꯥ ꯅꯃꯧ ꯆꯥꯕ ꯅꯁꯨ ꯑꯁꯤꯁꯨ ꯈꯔ ꯂꯩꯔꯕꯗꯤ ꯆꯥꯊꯣꯛꯄꯤꯈ꯭ꯔꯅꯤ ꯂꯩꯁꯥꯕꯤꯒ ꯇꯦꯛ ꯇꯦꯛ ꯐꯖꯔꯛꯏꯁꯦ ꯀꯩꯅꯣ ꯏꯅꯝꯃꯣꯏꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯑꯩꯒꯤ ꯏꯄꯥ ꯏꯃꯥꯗꯣ ꯑꯕꯣꯛꯁꯤꯅ ꯍꯥꯠꯄ꯭ꯔꯣ ꯍꯥꯏꯕ ꯌꯥꯔꯦꯅ ꯄꯪꯍꯥꯏꯗꯤ ꯍꯥꯏꯕꯤꯒꯅꯨ ꯇꯥꯕ ꯅꯨꯡꯉꯥꯏꯖꯗꯦ ꯍꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯃꯥ ꯅꯄꯥꯗꯣ ꯅꯪꯅ ꯆꯥꯕ ꯍꯦꯛ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏ ꯂꯥꯏꯕꯤ ꯅꯪ ꯑꯩꯅ ꯈꯨꯠ ꯌꯥꯎꯔꯛꯇ꯭ꯔꯤꯉꯩꯗ ꯆꯠꯍꯧꯔꯣ ꯃꯁꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯁꯥꯔꯗꯅ ꯑꯩꯕꯨ ꯑꯍꯜꯅꯤ ꯏꯆꯥ ꯑꯃꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯊꯋꯥꯏ ꯎꯁꯤꯠꯇꯕꯗꯤ ꯇꯧ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯅꯈꯣꯏꯕꯨ ꯃꯥꯌꯣꯛꯅꯕꯗꯤ ꯑꯩ ꯀꯤꯗꯦ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯇꯟꯖꯩ ꯅꯣꯏꯒ ꯁꯣꯛꯅ ꯁꯝꯅꯕ ꯁꯣꯛꯅꯕꯗ ꯅꯠꯇꯦ ꯎꯕ ꯐꯥꯎꯕ ꯍꯦꯛ ꯇꯟꯖꯩ ꯊꯦꯡꯕꯤꯔꯛꯀꯅꯨ ꯗꯥꯎ ꯊꯨꯝꯒ ꯌꯥꯔꯣꯏ ꯄꯤꯁꯛ ꯂꯥꯏꯕꯤꯗ ꯆꯣꯡꯁꯤꯟꯗꯨꯅ ꯁꯣꯛꯀꯦ ꯁꯣꯛꯅꯕ ꯌꯥꯝ ꯇꯜꯂꯗꯤ ꯂꯥꯏꯕꯤꯅ ꯍꯅꯨꯕꯤ ꯅꯪꯁꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯍꯥ ꯎꯁꯤꯠꯇ꯭ꯔꯤꯔꯕ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨꯀꯣ ꯑꯩꯈꯣꯏꯒꯁꯦ ꯑꯃꯨꯛ ꯆꯥꯊꯣꯛꯄꯤꯗꯅ ꯀꯤꯖꯩ ꯑꯩꯈꯣꯏ ꯑꯁ ꯌꯥꯔꯦꯁꯦꯕꯣ ꯂꯥꯛꯑꯣ ꯃꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯔꯒ ꯑꯕꯣꯛ ꯏꯕꯥꯅꯤꯒꯤ ꯄꯨꯛꯆꯥꯛ ꯊꯤꯕ ꯊꯦꯡꯈꯤꯅꯕꯅꯦ ꯑꯩꯈꯣꯏꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯤꯌꯨ ꯃꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯂꯦꯝꯖꯐꯝ ꯑꯣꯏꯔꯣꯏ ꯏꯅꯝꯃ ꯑꯩꯈꯣꯏꯕꯨ ꯀꯅꯥ ꯂꯩꯇꯦ ꯂꯩꯇ ꯂꯥꯏꯔꯦ ꯍꯥꯏꯗꯅ ꯑꯗꯨꯛ ꯍꯟꯊꯅꯁꯨ ꯈꯟꯕꯤꯒꯅꯨ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯕꯛꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯉꯁꯤ ꯎꯞꯂꯒ ꯂꯩꯔꯝꯕ ꯍꯌꯦꯡ ꯅꯣꯡꯊꯣꯛꯈꯤꯅꯤ ꯈꯪꯕ ꯅꯠꯇꯦ ꯂꯥꯏꯔꯅ ꯂꯩꯔꯦ ꯍꯥꯏꯗꯅ ꯑꯕꯣꯛ ꯏꯕꯥꯅꯤꯅ ꯈꯨꯟꯖꯥꯃꯠꯇꯗ ꯉꯁꯤꯐꯥꯎ ꯃꯕꯨꯛ ꯅꯥꯒꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯈꯤꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯁꯣꯜꯂꯕꯤ ꯑꯕꯣꯛꯀ ꯂꯩꯁꯥꯕꯤ ꯑꯩꯒꯗꯅ ꯌꯨꯝ ꯄꯥꯜꯂꯤꯕꯁꯦ ꯅꯣꯡꯃꯇ ꯀꯔꯤ ꯋꯥꯠꯂꯤ ꯀꯩꯗꯧꯔꯤ ꯍꯥꯏꯗꯅ ꯌꯦꯡꯁꯤꯟꯕꯤꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯦ ꯏꯅꯝꯃ ꯍꯣꯏꯅ ꯎꯗꯅꯕ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯥꯛꯅꯤꯕ ꯆꯠꯇꯨꯅ ꯏꯕꯨꯛꯇ ꯊꯜꯂꯕꯗꯤ ꯈꯟꯗꯅ ꯏꯀꯥꯏꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯤꯕꯁꯦ ꯇꯣꯛꯂꯒ ꯌꯨꯝꯗ ꯂꯦꯡꯗ ꯂꯩꯌꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯅꯝꯃ ꯍꯣꯏꯅ ꯎꯗꯅꯕ ꯏꯕꯦꯌꯥꯏꯅ ꯍꯦꯔꯥ ꯂꯥꯏꯖꯩ ꯏꯕꯦꯝꯃ ꯖꯒꯠꯀꯤ ꯃꯤ ꯃꯌꯥꯝꯁꯦ ꯊꯦꯡꯅꯔꯛꯂꯕꯅꯤꯅ ꯋꯥ ꯉꯥꯡꯕꯒꯁꯦ ꯍꯩꯔꯦꯅ ꯄꯉꯥꯡꯒꯗꯤ ꯉꯥꯡꯂꯛꯀꯅꯨ ꯀꯣ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯤꯗ ꯀꯔꯤ ꯑꯔꯥꯟꯕ ꯌꯥꯎꯒꯦ ꯑꯩꯈꯣꯏ ꯈꯛꯇꯅ ꯇꯧꯕ꯭ꯔꯣ ꯃꯁꯤꯕꯣ ꯃꯤꯄꯣꯡ ꯈꯨꯗꯤꯡꯃꯛꯅꯅꯦ ꯅꯁꯨ ꯅꯕꯦꯟ ꯎꯕꯗ ꯊꯩ ꯊꯩꯗꯨꯅ ꯆꯠꯅꯔꯤꯕꯗꯣ ꯅꯈꯣꯏ ꯀꯩꯁꯨ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯏꯅꯝꯃ ꯍꯨꯟꯅꯔꯗꯤ ꯂꯩꯇꯣꯡ ꯋꯥꯠꯂꯔꯣꯏ ꯑꯗꯨꯒ ꯑꯩꯅ ꯏꯅꯝꯃ ꯍꯣꯏꯗ ꯍꯪꯒꯠꯅꯁꯤꯟ ꯈꯨꯝꯂꯨꯕꯒꯤ ꯏꯇꯤꯛꯁꯨ ꯂꯩꯖꯗꯦ ꯏꯅꯝꯃ ꯍꯣꯏ ꯂꯩꯕꯤꯍꯧꯀꯣ ꯑꯩꯈꯣꯏ ꯊꯦꯡꯈ꯭ꯔꯦ ꯑꯕꯣ ꯂꯥꯎ ꯆꯠꯂꯁꯤ ꯍ ꯃꯄꯥ ꯌꯥꯝ ꯄꯤ ꯃꯆꯥꯁꯤꯡꯁꯤꯗꯤ ꯍꯣ ꯆꯠꯂꯣ ꯆꯠꯂꯣ
ꯀꯨꯏꯅꯒ ꯄꯟꯊꯥꯗꯅꯒ ꯂꯩꯕꯤꯔꯅꯨ ꯂꯥꯏꯖꯩ ꯏꯕꯦꯝꯃ ꯃꯇꯨꯡꯗꯗꯤ ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯎꯍꯦ ꯅꯣꯏꯒꯤ ꯃꯤ ꯆꯥꯕꯤ ꯍꯤꯡꯆꯥꯕꯤ ꯅꯕꯣꯛꯇꯣ ꯄꯨꯊꯣꯔꯛꯀꯅꯨ ꯃꯇꯨꯡꯗꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯧ ꯅꯍꯥ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯂꯥꯏꯖ ꯑꯃꯗꯤ ꯄꯤꯁꯛꯁꯨ ꯂꯥꯛꯂꯦ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯉꯥꯡꯅꯗꯦ ꯑꯗꯨꯒ ꯂꯥꯏꯖ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯕꯣꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯕꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯀꯩꯅꯣ ꯍꯥꯏꯌꯣ ꯑꯕꯣ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯗꯣ ꯃꯕꯨꯛ ꯐꯕ꯭ꯔꯣ ꯈꯪꯗꯦꯗ ꯏꯁꯨ ꯏꯕꯦꯝꯃ ꯂꯥꯏꯔꯕ ꯑꯩꯅ ꯅꯣꯡꯃꯒꯤ ꯆꯔꯥꯗ ꯐꯪꯂꯕꯗꯤ ꯍꯥꯏꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯉꯩ ꯅꯤꯡꯊꯧꯒꯤ ꯋꯥꯔꯤꯒ ꯅꯣꯡꯇ ꯇꯥꯁꯤꯜꯂꯨꯗꯦ ꯑꯕꯣ ꯏꯕꯥꯅꯤ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯅꯤꯡꯊꯧꯗ ꯅꯤꯖꯔꯨꯁꯤꯔꯥ ꯏꯕꯥꯅꯤꯅ ꯆꯠꯄ ꯉꯝꯕ ꯃꯐꯝ ꯑꯅꯝꯕꯅ ꯊꯨꯡꯗꯕ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯆꯪꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯁꯨ ꯇꯥꯊꯤ ꯉꯥꯡꯂꯛꯄ ꯉꯥꯛꯇꯅꯤ ꯂꯥꯏꯕꯛ ꯌꯦꯡꯂꯨꯁꯤꯔꯥ ꯑꯕꯣ ꯆꯪꯕꯨ ꯆꯪꯍꯜꯂꯛꯀꯗ꯭ꯔꯣ ꯑꯗꯨꯗꯤ ꯍꯥꯏꯖꯔꯒ ꯌꯦꯡꯂꯁꯤ ꯑꯕꯣꯛꯇꯤ kaya ꯀꯩꯗꯧꯗꯦꯗ ꯏꯕꯦꯝꯃ ꯑꯕꯣ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯁꯨ ꯉꯥꯡꯅꯒꯦꯕ ꯂꯥꯏꯕꯛ ꯌꯦꯡꯂꯨꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯨ ꯑꯇꯣꯞꯄ ꯑꯃꯠꯇ ꯍꯥꯏꯗꯣꯛꯇ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯏ ꯀꯣꯅꯨꯡꯒꯤ ꯊꯣꯡ ꯑꯆꯧꯕꯗꯨꯗ ꯁꯪꯂꯝꯂꯤꯕ ꯊꯣꯡꯉꯥꯛꯄꯁꯤꯡ ꯑꯗꯨꯅ ꯀꯥꯏꯗ ꯆꯪꯒꯗꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯏꯕꯨꯡꯁꯤꯡ ꯑꯕꯣꯛ ꯀꯩꯒꯁꯦ ꯏꯅꯤꯡꯊꯧ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯇꯧꯕꯅꯤ ꯊꯣꯡꯉꯥꯛꯄ ꯑꯃꯅ ꯀꯔꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯕꯅꯣ ꯏꯅꯤꯡꯊꯧꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯅꯤꯖꯒꯦ ꯇꯧꯕꯅꯤ ꯑꯕꯣꯛ ꯏꯕꯥꯅꯤꯁꯦ ꯆꯥꯛꯅꯤꯕ ꯂꯥꯛꯆꯕꯅꯤ ꯊꯣꯡꯉꯥꯛꯄ ꯑꯃꯅ ꯍꯦꯔꯥ ꯅꯈꯣꯡꯅ ꯈꯨꯠ ꯇꯦꯛꯄꯁꯨ ꯅꯠꯇꯕ ꯅꯁꯥꯗꯨꯗ ꯀꯔꯤ ꯑꯁꯣꯏꯕ ꯌꯥꯎꯕꯒꯤꯅꯣ ꯅꯣꯏꯅ ꯅꯤꯔꯒ ꯆꯥꯔꯒ ꯍꯤꯡꯅꯤ ꯈꯜꯂꯤꯕꯗꯨ ꯆꯠꯂꯣ ꯁꯥꯅꯒ ꯁꯥꯕꯅꯦ ꯑꯃꯨꯛꯇꯗꯤ ꯎꯅꯖꯒꯦ ꯌꯥꯔꯣꯏ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣ ꯊꯣꯡꯉꯥꯛꯄ ꯑꯃꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯝꯅ ꯍꯥꯏꯅꯨꯁꯦ ꯆꯥꯛꯅꯤꯕ ꯍꯥꯏꯕꯁꯤꯕꯨ ꯐꯖꯕ ꯊꯕꯛꯅꯣ ꯀꯅꯥꯅ ꯃꯤꯡꯊꯣꯜ ꯑꯗꯨ ꯄꯥꯝꯗꯣꯏꯅꯣ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗꯕꯒꯤ ꯑꯣꯏꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯈꯪꯗꯅ ꯍꯦꯛꯇ ꯁꯨꯄꯪ ꯉꯥꯡꯒꯅꯨ ꯏꯆꯟ ꯉꯁꯤꯒꯤꯗꯤ ꯅꯕꯨꯡꯅ ꯑꯕꯣꯛ ꯅꯕꯥꯅꯤꯒꯤ ꯀꯔꯤ ꯆꯥꯅꯕ ꯁꯦꯜ ꯈꯔ ꯄꯤꯒꯦ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯄꯨꯛꯆꯦꯜ ꯆꯥꯎꯏꯗ ꯏꯁꯨꯗꯤ ꯅꯣꯡꯃꯒꯤ ꯆꯔꯥ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯐꯪꯂꯗꯤ ꯈꯟꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯅꯣꯡꯃꯇ ꯅꯠꯇꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯐꯥꯎꯕꯗꯤ ꯏꯁꯨꯅ ꯄꯤꯔꯛꯂꯤꯕ ꯁꯦꯜ ꯑꯁꯤꯅ ꯀꯣꯟꯅꯔꯅꯤ ꯑꯕꯣ ꯑꯩꯁꯨ ꯁꯦꯜ ꯌꯥꯝ ꯄꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯅ ꯌꯥꯝꯅ ꯄꯤꯕꯗꯤ ꯉꯝꯗ꯭ꯔꯤ ꯃꯇꯥꯡ ꯆꯥꯕꯗ ꯑꯃꯨꯛ ꯊꯦꯡꯅꯕ ꯊꯣꯛꯂꯕꯗꯤ ꯑꯕꯣꯛꯀꯤ ꯁꯦꯜ ꯃꯌꯥꯝ ꯄꯤꯕ ꯉꯝꯕ ꯑꯣꯏꯖꯒꯦꯅꯁꯨꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯁꯨꯁꯦ ꯑꯗꯣ ꯏꯁꯨꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯊꯥꯅꯤꯜ ꯀꯧꯖꯩꯌꯦꯕꯣ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯏꯁꯨꯒꯤ ꯃꯤꯡꯁꯤꯗꯤ ꯑꯗꯣ ꯏꯕꯨꯡꯉꯣ ꯊꯥꯅꯤꯜ ꯃꯇꯨꯡꯗꯗꯤ ꯑꯕꯣꯛꯇ ꯅꯪꯒꯤ ꯁꯦꯜ ꯄꯤꯒꯅꯤ ꯅꯪꯅ ꯋꯥꯅ ꯇꯥꯟꯖꯕ ꯁꯦꯜꯗꯣ ꯑꯕꯣꯛ ꯂꯧꯊꯣꯛꯅꯤꯡꯗꯦ ꯅꯪꯒꯤꯁꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗꯤ ꯑꯣꯏꯔꯝꯂꯣꯏ ꯑꯕꯣꯛ ꯁꯦꯜ ꯈꯔꯁꯤꯅ ꯑꯩꯒꯤ ꯏꯃꯨꯡ ꯄꯨꯊꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤꯁꯨ ꯑꯕꯣꯛ ꯑꯃ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯑꯕꯣꯛꯁꯤ ꯎꯕꯗ ꯑꯩꯒꯤ ꯑꯕꯣꯛꯇꯨ ꯅꯤꯡꯁꯤꯡꯂꯛꯏ ꯌꯥꯝꯗ꯭ꯔꯕꯁꯨ ꯅꯁꯨꯅ ꯑꯕꯣꯛꯀꯤ ꯃꯇꯦꯡ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯄꯥꯡꯕ ꯉꯝꯖꯔꯤꯕꯁꯦ ꯅꯁꯨꯒꯤꯗꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯤꯕꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯁꯤ ꯏꯁꯨꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯤ ꯑꯕꯣꯛꯃꯛꯅꯦ ꯈꯜꯂꯨꯀꯣ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ ꯑꯕꯣꯛꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯕꯗ ꯑꯣꯏꯌꯨꯀꯣ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯨ ꯍꯜꯂꯛꯂꯦ ꯇꯁꯦꯡꯕꯗꯤ ꯄꯤꯁꯛ ꯑꯃꯗꯤ ꯂꯥꯏꯖ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯁꯨꯝꯅ ꯃꯤꯉꯣꯟꯗꯒꯤ ꯅꯤꯔꯒ ꯆꯥꯕꯁꯤ ꯄꯥꯝꯕ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯇꯁꯦꯡꯅ ꯌꯥꯝ ꯐꯠꯇꯦ ꯂꯥꯏꯔꯔꯦ ꯀꯅꯥ ꯂꯩꯇ꯭ꯔꯦ ꯈꯟꯅ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯗꯨꯒꯤ ꯑꯣꯟꯅꯕꯗ ꯃꯁꯨ ꯃꯕꯦꯟ ꯑꯗꯨꯕు ꯌꯥꯝ ꯍꯟꯊꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯗ ꯅꯠꯇꯅ ꯄꯤꯁꯛꯄꯨ ꯃꯆꯥ ꯃꯋꯥ ꯆꯥꯕ ꯍꯅꯨꯕꯤꯅꯤ ꯍꯥꯏꯗꯨꯅ ꯀꯅꯥꯅꯁꯨ ꯅꯨꯡꯁꯤꯕꯤꯗꯦ ꯏꯪꯈꯣꯜ ꯀꯣꯏꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯒ ꯀꯩꯊꯦꯜꯗ ꯄꯨꯊꯣꯛꯇꯨꯅ ꯌꯣꯜꯂꯕꯁꯨ ꯀꯅꯥꯝꯇꯅ ꯃꯥꯒꯤ ꯄꯣꯠ ꯂꯩꯕꯤꯗꯦ ꯊꯕꯛ ꯁꯨꯕ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯀꯅꯥꯝꯇꯅ ꯃꯥꯕꯨ ꯊꯕꯛ ꯄꯤꯕꯤꯗꯦ ꯆꯥꯛꯅꯤꯕ ꯆꯠꯄ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯇꯥꯊꯤ ꯉꯥꯡꯂꯒ ꯇꯥꯟꯊꯣꯛꯄꯤꯔꯛꯄ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯁꯨ ꯃꯕꯦꯟ ꯑꯗꯨꯅ ꯍꯤꯡꯕꯒꯤ ꯄꯥꯝꯕꯩ ꯂꯩꯇꯕꯅꯤ ꯁꯨꯕ ꯅꯣꯝꯕ ꯇꯟꯕ ꯃꯤꯑꯣꯏ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯤꯅ ꯑꯔꯥꯞꯄ ꯃꯐꯝ ꯆꯠꯇꯨꯅ ꯃꯁꯨ ꯃꯕꯦꯟꯅ ꯆꯥꯛꯅꯤ ꯐꯤꯅꯤꯕꯤ ꯑꯣꯏꯔꯤꯕꯅꯤ ꯉꯁꯥꯏ ꯃꯈꯩ ꯀꯣꯅꯨꯡꯒꯤ ꯊꯣꯡ ꯑꯆꯧꯕꯗꯨꯗ ꯊꯣꯉꯥꯛꯄꯒ ꯉꯥꯡꯅꯔꯤꯕꯗꯨ ꯅꯤꯡꯊꯧ ꯆꯂꯥꯝꯕ ꯃꯥꯁꯨ ꯌꯨꯝꯊꯛꯇ ꯂꯩꯕ ꯑꯣꯏꯕꯅ ꯂꯣꯏꯅꯃꯛ ꯎꯍꯧꯏ ꯇꯥꯍꯧꯏ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯕ ꯀꯩꯁꯨ ꯍꯥꯏꯔꯨꯕꯗꯤ ꯅꯠꯇꯦ ꯁꯣꯝꯗ ꯃꯁꯨ ꯃꯕꯦꯟ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯂꯝꯕꯤꯗꯒꯤ ꯆꯦꯡ ꯍꯋꯥꯏ ꯈꯔ ꯂꯩꯔꯛꯂꯒ ꯃꯌꯨꯝꯗ ꯍꯔꯥꯎꯅ ꯍꯜꯂꯛꯏ ꯑꯗꯨꯒ ꯂꯥꯏꯖꯅ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯏ ꯑꯕꯣ ꯉꯁꯤꯒꯤꯗꯤ ꯆꯥꯅꯤꯡꯉꯥꯏ ꯂꯩꯔꯤ ꯍꯌꯦꯡꯁꯨ ꯈꯔꯗꯤ ꯀꯣꯟꯅꯕ ꯌꯥꯏ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯀꯣꯅꯨꯡꯗ ꯑꯃꯨꯛꯇꯒ ꯆꯠꯁꯤ ꯑꯗꯨꯒ ꯊꯕꯛ ꯑꯝꯇ ꯄꯤꯕꯤꯌꯨꯅ ꯍꯥꯏꯖꯔꯨꯁꯤ ꯉꯁꯥꯏꯒꯤ ꯍꯤꯡꯆꯥꯕ ꯃꯥꯟꯕ ꯅꯨꯄꯥꯗꯣ ꯆꯪꯒꯤꯕ ꯌꯥꯔꯛꯀꯗ꯭ꯔꯣ ꯈꯪꯗꯦ ꯑꯗꯨ ꯐꯖꯅ ꯍꯥꯏꯖꯔꯗꯤ ꯌꯥꯔꯛꯄꯁꯨ ꯌꯥꯏꯅ ꯇꯟꯕꯨ ꯇꯜꯂꯦꯗ ꯑꯕꯣꯛꯇꯤ ꯑꯩ ꯍꯥꯏꯅꯒꯦ ꯅꯪꯁꯤ ꯋꯥꯖꯔꯦꯗꯀꯣ ꯑꯕꯣꯛꯀꯤ ꯏꯕꯦꯝꯃ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯒꯨꯝ ꯀꯦꯅ ꯃꯧꯅ ꯂꯩꯖꯒꯗꯕ ꯏꯁꯨꯅ ꯅꯣꯡꯃꯒꯤ ꯆꯔꯥꯒꯤꯗꯃꯛ ꯋꯥꯗꯨꯅ ꯂꯩꯔꯤ ꯍꯤꯡꯕꯒꯤ ꯑꯥꯔꯊꯕꯨ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦꯗ ꯀꯩꯅꯣ ꯕꯣꯛꯅ ꯍꯥꯏꯗꯨꯕꯣ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ
ꯂꯥꯟꯕꯨ ꯂꯥꯟꯗ꯭ꯔꯕꯗꯤ ꯃꯄꯨꯅ ꯁꯣꯏꯗꯅ ꯎꯕꯤꯔꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯨ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯤꯡꯊꯧꯕꯨ ꯎꯅꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ ꯍꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯊꯥꯅꯤꯜꯅ ꯃꯥꯒꯤ ꯊꯣꯉꯥꯛꯂꯣꯏ ꯑꯃꯨꯖꯥꯎꯒ ꯃꯔꯩ ꯌꯦꯠꯅꯔꯤ꯫ "ꯑꯃꯨꯛꯇꯪꯗꯤ ꯆꯪꯍꯟꯕ ꯌꯥꯏꯗꯅ, ꯏꯇꯥꯎꯅ ꯑꯕꯣꯛꯍꯣꯏꯗ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯊꯤꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯁꯤꯡꯁꯦ ꯆꯪꯍꯜꯂꯒ ꯏꯅꯤꯡꯊꯧꯅ ꯆꯩꯔꯥꯛ ꯄꯤꯔꯛꯄꯗꯨꯔꯣ ꯅꯪꯅ ꯄꯥꯝꯃꯤꯁꯦ?" "ꯏꯇꯥꯎ, ꯁꯣꯜꯂꯕꯤ ꯑꯕꯣꯛꯁꯤꯅ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯑꯀꯥꯏꯕ ꯀꯔꯤ ꯊꯕꯛ ꯇꯧꯒꯗꯕꯅꯣ? ꯀꯔꯤꯝ ꯇꯧꯒꯗꯕ ꯂꯩꯇꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯍꯥꯏꯖꯔꯛꯄꯁꯦ ꯅꯣꯡꯃꯇ ꯆꯪꯍꯟꯈꯤꯕ ꯅꯠꯇꯦ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯁꯨ ꯏꯅꯤꯡꯊꯧꯗꯒꯤ ꯑꯌꯥꯕ ꯂꯧꯗꯨꯅ ꯆꯪꯍꯟꯗꯕ ꯅꯠꯇꯦ꯫ ꯉꯁꯤꯗꯤ ꯏꯅꯤꯡꯊꯧꯗ ꯑꯣꯏꯔꯕꯁꯨ ꯍꯥꯏꯖꯒꯅꯤ ꯑꯩꯅ꯫ ꯅꯪꯅ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯃꯤꯆꯪ ꯌꯥꯝ ꯆꯪꯅꯤꯡꯉꯤꯁꯦ, ꯃꯁꯨ ꯅꯨꯄꯤꯁꯤ ꯄꯥꯝꯃꯤꯔꯣ ꯅꯪꯒꯤꯁꯦ? ꯑꯗꯨꯝꯕ ꯋꯥꯈꯜꯗꯣ ꯅꯪ ꯈꯛꯇꯅ ꯈꯟꯒꯗꯕꯅꯤ, ꯑꯩꯗꯤ ꯀꯩꯁꯨ ꯈꯜꯂꯨꯗꯦ, ꯏꯆꯜꯒꯨꯝꯅ ꯈꯜꯂꯤ." ꯉꯁꯥꯏꯗꯒꯤ ꯎꯔꯤꯕ ꯇꯥꯔꯤꯕ ꯅꯤꯡꯊꯧ ꯁꯂꯥꯝꯕ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯃꯥ ꯃꯁꯥ ꯑꯣꯏꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯌꯥꯔꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ?" ꯑꯃꯨꯖꯥꯎꯅ, "ꯏꯅꯤꯡꯊꯧ, ꯂꯩꯁꯥꯕꯤꯁꯤꯒ ꯍꯅꯨꯕꯤꯁꯤꯒ ꯃꯐꯝꯁꯤꯗ ꯇꯣꯏꯅ ꯂꯥꯛꯂꯒ ꯏꯅꯤꯡꯊꯧꯕꯨ ꯎꯅꯖꯒꯦ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯍꯥꯏꯗꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤ ꯀꯔꯝꯅ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯍꯟꯒꯅꯤ? ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯊꯥꯅꯤꯜꯒ ꯑꯩꯒ ꯉꯥꯡꯅꯔꯝꯂꯤꯕꯁꯤ꯫ ꯃꯈꯣꯏꯁꯤ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯒ? ꯃꯈꯣꯏꯁꯤ ꯍꯨꯔꯥꯟꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯃꯤ ꯍꯥꯠꯄ ꯉꯝꯕ ꯃꯤꯑꯣꯏ ꯑꯣꯏꯕ ꯖꯥꯠꯂꯣ?" "ꯑꯗꯨꯗꯤ ꯅꯠꯇꯦ ꯏꯅꯤꯡꯊꯧ, ꯃꯈꯣꯏꯁꯤ ꯆꯥꯛꯅꯤꯕꯤ ꯉꯥꯛꯇꯅꯤ꯫ ꯆꯥꯛꯅꯤꯕꯤ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ? ꯆꯪꯍꯜꯂꯛꯎ." ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯨ ꯅꯤꯡꯊꯧꯅ ꯆꯪꯉꯧ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯅ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯧ ꯁꯂꯥꯝꯕꯒ ꯇꯨꯡꯗ ꯃꯥꯡꯗ ꯊꯥꯗꯨꯅ ꯆꯪꯂꯛꯏ꯫ ꯄꯤꯁꯛ ꯀꯣꯅꯨꯡꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯐꯖꯔꯕ ꯂꯩꯇꯦꯡꯇꯅ ꯊꯜꯂꯕ ꯐꯨꯔꯥ ꯗꯂꯥꯟ ꯑꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯑꯕꯣꯛꯀꯤ ꯏꯕꯦꯝꯃ, ꯃꯣꯏꯒꯤ ꯂꯥꯏꯔꯩꯄꯥꯛ ꯀꯥꯏꯗꯨꯕꯨ ꯑꯁꯨꯝꯅ ꯐꯖꯔꯝꯒꯗ꯭ꯔꯣ? ꯑꯩꯗꯤ ꯁꯤꯗ꯭ꯔꯤꯉꯩꯗ ꯁ꯭ꯋꯔꯒ ꯌꯧꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ." "ꯇꯨꯃꯤꯟꯅ ꯉꯥꯡꯉꯨꯕꯕ, ꯏꯅꯤꯡꯊꯧ ꯇꯥꯅꯤ." ꯁꯣꯝꯗ ꯁꯂꯥꯝꯕꯗꯤ ꯋꯥꯔꯤꯗꯨ ꯇꯥꯏ, ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯏ꯫ ꯑꯁꯨꯝꯅ ꯁꯨꯝ ꯆꯪꯂꯛꯄꯗ ꯀꯣꯅꯨꯡꯒꯤ ꯃꯤꯇꯤꯟꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯁꯂꯥꯝꯕꯅ ꯍꯥꯏꯔꯛꯏ꯫ "ꯍꯥꯏꯕꯤꯌꯨ, ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯏꯃꯥ?" "ꯏꯅꯤꯡꯊꯧ, ꯁꯨꯝꯗꯧꯕꯅꯤ, ꯑꯩꯈꯣꯏꯁꯦ ꯅꯣꯡꯃꯒꯤ ꯆꯔꯥ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯠꯂꯒ ꯆꯥꯛꯅꯤ ꯐꯤꯃꯤꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯨꯡꯇꯤꯒꯤꯗꯤ ꯃꯤꯐꯝ ꯂꯩꯇꯕꯅ ꯆꯔꯥ ꯅꯨꯡꯈꯟꯅꯔꯦ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯇꯥꯔꯕꯗꯤ ꯏꯅꯤꯡꯊꯧꯅ ꯏꯁꯨ ꯏꯕꯦꯟꯒꯤ ꯆꯥꯅꯅꯕ ꯈꯖꯤꯛꯇ ꯄꯤꯕꯤꯌꯨ ꯍꯥꯏꯖꯒꯦ ꯂꯥꯛꯄꯅꯤ." "ꯏꯃꯥꯅ ꯏꯃꯥ ꯑꯣꯏꯈ꯭ꯔꯁꯨ ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯅꯍꯥꯅꯤ, ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯊꯕꯛꯁꯨ ꯅꯣꯝꯂꯒ ꯁꯦꯜ ꯇꯥꯟꯕ ꯌꯥꯏ, ꯀꯔꯤꯒꯤꯅꯣ ꯆꯥꯛꯅꯤꯕꯤ ꯑꯣꯏꯅ ꯂꯩꯔꯤꯕꯗꯤ?" ꯄꯤꯁꯛ ꯊꯋꯥꯏ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯇꯧ ꯎꯠꯂꯒ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯇꯧꯔꯤꯕ ꯃꯇꯧ ꯄꯨꯝꯕ ꯇꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯇꯥꯔꯒ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧꯗꯤ ꯎꯠꯇꯦ, ꯑꯗꯨꯒ ꯑꯁꯨꯝꯅꯗꯤ ꯍꯥꯏꯔꯛꯏ ꯏꯇꯤꯡ ꯇꯤꯡꯅ꯫ "ꯐꯔꯦ, ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ, ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯅꯣꯏꯗ ꯆꯦꯡ ꯈꯔ ꯑꯃ ꯄꯤꯔꯒꯦ, ꯑꯗꯨꯒ ꯍꯌꯦꯡꯗꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯑꯣ, ꯆꯥꯛ ꯊꯣꯡꯕꯤ ꯃꯌꯥꯝꯁꯤꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯣ, ꯅꯣꯡꯃꯒꯤ ꯆꯥꯕ ꯊꯛꯄ ꯀꯣꯅꯨꯡꯗ ꯂꯣꯏꯅ ꯇꯧꯒꯅꯤ." "ꯏꯅꯤꯡꯊꯧ, ꯀꯅꯥꯕꯨꯅꯣ ꯂꯥꯛꯇꯣꯏꯁꯦ?" "ꯅꯈꯣꯏ ꯑꯅꯤꯃꯛ ꯂꯥꯛꯑꯣ, ꯏꯃꯥꯅ ꯏꯁꯨ ꯅꯨꯄꯤꯁꯦ ꯁꯪꯕ ꯑꯣꯏꯅ ꯂꯥꯛꯑꯣ." ꯄꯤꯁꯛ ꯑꯃꯗꯤ ꯂꯥꯏꯖꯥ ꯌꯥꯝ ꯍꯔꯥꯎꯖꯩ, ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯄ ꯍꯥꯏꯗꯨꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯍꯥꯏꯖꯒꯦ ꯈꯟꯅ ꯂꯥꯛꯈꯤꯕꯁꯨ ꯃꯐꯝ ꯑꯁꯤꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯂꯩꯕꯅꯤ꯫ ꯄꯤꯁꯛ ꯍꯔꯥꯎꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯏꯅꯤꯡꯊꯧ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯩꯖꯈꯤꯕ ꯌꯥꯔꯗ꯭ꯔꯥ?" "ꯌꯥꯔꯦ." "ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯕꯨ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ." ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯨ ꯊꯣꯛꯂꯛꯂꯦ꯫ ꯃꯄꯥ ꯌꯧꯔꯛꯄꯗ ꯂꯥꯏꯖꯥ ꯊꯥꯅꯤꯜꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯊꯥꯅꯤꯜ ꯃꯥꯁꯨ ꯃꯔꯝ ꯈꯪꯗ ꯃꯣꯃꯣꯟ ꯅꯣꯛꯆꯍꯧꯏ꯫ ꯅꯣꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯃꯥꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯅꯤꯡꯕꯗꯨ ꯊꯨꯡꯍꯜꯂꯦ ꯈꯟꯗꯨꯅ ꯅꯣꯛꯆꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯜꯂꯕꯗ ꯃꯁꯨ ꯃꯕꯦꯟ ꯑꯅꯤꯗꯨ ꯀꯣꯅꯨꯡꯗ ꯂꯥꯛꯂꯦ, ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯋꯥ ꯍꯪꯖꯔꯤ꯫ "ꯏꯅꯤꯡꯊꯧ, ꯆꯥꯛꯈꯨꯝ ꯑꯁꯤꯕꯨ ꯀꯔꯣꯝꯗ?" "ꯃꯅꯤꯡ ꯊꯪꯕꯗ ꯂꯩꯕꯅꯤ, ꯑꯗꯣ ꯉꯁꯤꯗꯒꯤ ꯊꯥ ꯑꯃ ꯁꯨꯞꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯄꯥꯔꯒ ꯅꯪꯅ ꯆꯥꯛ ꯏꯁꯤꯡ ꯄꯨꯝꯅꯃꯛ ꯍꯣꯠꯅꯒꯗꯕꯅꯤ, ꯃꯤ ꯑꯇꯣꯞꯄ ꯌꯧꯍꯟꯕ ꯌꯥꯔꯣꯏ꯫ ꯏꯃꯥꯒꯨꯝꯂꯕꯤ ꯏꯃꯥꯅ ꯂꯩꯀꯣꯜꯗ ꯆꯪꯗꯨꯅ ꯂꯩ ꯃꯈꯣꯡ ꯁꯣꯝꯕ ꯌꯥꯎꯕꯤꯔꯣ." ꯑꯅꯤꯗꯨ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯃꯥꯅ ꯇꯧꯒꯗꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯥ ꯆꯥꯛꯈꯨꯝ ꯄꯥꯅꯔꯤ꯫ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧꯗꯒꯤ ꯍꯧꯔꯒ ꯈꯣꯡꯇꯦꯛ ꯃꯤꯇꯥꯡ ꯄꯨꯝꯕꯒꯤ ꯆꯥꯛꯅꯤ ꯊꯣꯡꯂꯤꯕꯗꯨ꯫ ꯂꯥꯏꯖꯥ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯨꯞꯅꯣꯝ ꯃꯌꯥꯝ ꯑꯃ ꯍꯣꯠꯅꯔꯛꯂꯕꯁꯨ ꯑꯁꯨꯛ ꯌꯥꯝꯕ ꯃꯤꯒꯤ ꯆꯥꯛꯇꯤ ꯊꯣꯡꯈꯤꯗ꯭ꯔꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯥꯏꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯁꯤꯡ ꯊꯛꯄ ꯐꯥꯎ ꯂꯥꯏꯖꯥ ꯃꯥꯅ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯤ꯫ ꯂꯥꯏꯖꯥ ꯅꯣꯡꯃꯇ ꯋꯥꯏ ꯀꯧꯕ ꯍꯥꯏꯗꯦ, ꯉꯝꯅꯕ ꯄꯨꯝꯅꯃꯛ ꯍꯣꯠꯅꯖꯩ꯫ ꯑꯁꯨꯝꯅ ꯊꯥ ꯑꯃ ꯌꯧꯔꯛꯂꯕꯗ ꯅꯤꯡꯊꯧꯅ ꯂꯥꯏꯖꯥꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯅꯨꯄꯤ ꯃꯆꯥ, ꯉꯁꯤꯅ ꯅꯪꯒꯤ ꯆꯥꯛꯈꯨꯝ ꯁꯦꯟꯅꯕꯒꯤ ꯃꯇꯝ ꯂꯣꯏꯔꯦ, ꯉꯁꯤꯗꯒꯤ ꯅꯪꯒꯤ ꯑꯅꯧꯕ ꯁꯤꯟꯊꯥ ꯑꯃ ꯄꯤꯔꯒꯦ." "ꯍꯥꯏꯕꯤꯌꯨ ꯏꯅꯤꯡꯊꯧ." "ꯌꯦꯡꯉꯣ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ, ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯃꯍꯥꯔꯥꯅꯤ ꯀꯨꯃꯨꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯕ ꯏꯔꯨ ꯃꯩꯊꯕ ꯅꯪꯅ ꯇꯧꯒꯗꯕꯅꯤ꯫ ꯃꯍꯥꯛ ꯅꯥꯗꯨꯅ ꯂꯩꯔꯛꯄ ꯀꯨꯏꯔꯦ,
masana karimta tawzaba ngamte aduna magi thabak pumba nangna tawro laisa adusu hoi tamak hai kaisu ahen ma hairude laisa maharani kumugi fizu fizam iru mai thasaba pumba mana tawri maharani ki mapukning penaba sebasu ningthina tawri kumusu laisa ke hek laiminabadagi phaniyamna kankhalakpagum tawri laisa ga laiminaraga hena nungaibagum phaujari somda hanadagi konung adu leiramba thabak suba kharadi maharani na laisa bu chanbadu ubada kalakpa phaunari laibina ita masigi laisa haibina piase ima maharani na yam chanba dongna tawri ekhoina leiri kandana nokda nokpa haise khangkidrabani haujikti nokputa kari matangdabu nokninglino khangte amobina maharani ase sumlaga marlak thoknaba tawri urangani hanadi sakhumpa na halambani haujikti maharani gi manai go henkri mathangdana Rajkumar ti laibagi manai ga mu ohelaktana is mangzare mana Rajkumar gi manai go ikhrabadi aina khaliba pummase pung kaya bagi phibam ne e nangni Rajkumar da kai wakhal khaliba amubi masaktu ka nokfet ka su tawna ikai bagi matau utlaga haire aidi Rajkumar se yam nungsi jayi magi wangang daba matau rasi laiba mino magi saban as khangida aidi am ngausai Rajkumar se chatwe taningde magi minaini nangna oirido nangidi thongakpa lani amuzawdo oina khalu nasagi sakpham nasagi kusu haibam sulai kaino banang khalisi nangbu Rajkumar gi kada toina isangi magi apakpa mingsil ga leiri bado nungda yengu jabo hereita nangi dudi aisem usitabagi waro aisya sakti phajaban aigi kusu sina kharamamba sida thiba manbagi wan nangni yeng bai de traga hoine kusu mambado nasanadi yazarabu natro adu khangido yam pharaban ai phauba adu kuina Rajkumar gi manakta leirambado hanna phau yengbirakte pambirakpadi laradana adugadi sakta thi nangnasu Rajkumar gi asaga tawsa sari amta bunoke ahayo yam thi usitabi mongoni nangna tawrisi yengu aina maisya yenganga khoyiga tairaga yam thi na ngawrok awalake aduga Rajkumar ga chauna luhong thoki namitu thitna yengu hoi matamdo ngai ba haiduni ado yam phajana ngawhaluko thinadi ngawhangana mayam amu kaidan senaniba nangna yam thina ngawradi amujaw mukningba kaihawniba nangi mujaw se amta palanuba ai isase kainom tawri handok ningbam yawre haiba asumna laijasu konung adu leirakpa tha ani mukti surakle adubu khanghauda ningthau adu laijada mataw amu utpa haurakle ningthau mana kaisu leitabi konungi thabak subiduda naksinanabu honaba phongna laijabu magi nupi mu oheningbagum utli mataw aduda leiriba mipung khudingda nattana angang masa mana phauba matawdu ngangnaba haurakle mayam araksida maharani madi matang asigi damak wamada masilda kangthorakte laija asumna migi ngangna pham oibadu da sunatana lebak asigi phamnaibu oiriba mahakna adumna taropasi tasengna yaningde kanagumba ma oirabadi atombi oirabasu oirage khanna ningthawadugi apamada jatkadabani laija asum khangba ngamlaktraduna ningthau masamakta asumna haire iningthau nasana thawgalon kai hainadi khanbigan konung ase leibase ai pamjatre sara helabasu laira khangpok sangaduda isu iben kanagi misa yauda leizaurage konung ase leibada aigi punsigi poloise mathong sani thasade yaroi mafam se sanglakrabanina aina haiba sintha loijingai mai leiduna jenba khak yaroi leibak asegi mapi mapani haiduna ngami matagum atonba mibu hanthana yengbiganu awat apa leitri haiduna isagi kanaba khra yenglaga iyada yabi nupi oibado engonda da yar ayaba nupi da khak tawbiyo mafam sida sara thaklaga lei hairabasu ai ining thawna leiraga thamba midi nate ining thawna ngamlibado ining thawna phamliba phambal adunani mi amaga chapmani isa manung zelibi igi masu chapmani ngami haiduna hantham mi yengbirakano chalama saudi nokfet tawraga makha tare phare adudi ngasidagi Rajkumar gi sewa amuk tawba tare mafam asidagi nang satkibadi yaroi phare ining thawdi pumnamaki mapuna haibu wada ai hiktokpadi ngamjaroi aduga ining thawna engonda yengliba mit yengdudi matung amuk hana tawbirakano pangal kasu yawdrabi solaba ahalna maya yawdrabasu yarina ta oirabasu chikpan sawraklabadi chalamba adomak nokfet tamak tawi mana noklibadu laija mangondadi usittabugum khali asumna laija Rajkumar te leibagi manakta muk leirare hanadi
ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅꯤꯅ ꯊꯕꯛ ꯑꯋꯥꯕ ꯇꯧꯔꯕꯁꯨ ꯀꯩꯁꯨ ꯈꯟꯖꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇꯗꯤ ꯀꯩ ꯇꯧꯔꯨꯅꯤ? ꯐꯤ ꯁꯨꯕ, ꯀꯥ ꯁꯦꯡꯕꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯊꯕꯛ ꯂꯩꯇꯦ꯫ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯅꯥꯎꯊꯤ ꯁꯥꯖꯩ꯫ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯂꯒ ꯃꯕꯣꯛꯄꯨ ꯌꯦꯡꯖꯔꯒ ꯍꯥꯏꯔꯛꯏ, "ꯑꯕꯣꯛ, ꯀꯣꯅꯨꯡꯗ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ?" "ꯅꯨꯡꯉꯥꯏ꯫ ꯆꯥꯛꯁꯨ ꯏꯄꯨꯛ ꯊꯟꯅ ꯆꯥꯔꯦ꯫ ꯍꯥꯟꯅꯒꯨꯝ ꯁꯣꯜꯂꯕꯁꯨ ꯑꯔꯥꯞ ꯑꯔꯥꯞꯄ ꯃꯐꯝꯗ ꯆꯠꯇꯨꯅ ꯃꯤꯉꯣꯟꯗ ꯅꯤꯔꯒ ꯆꯥꯕꯗꯣ ꯃꯐꯝꯁꯤ ꯂꯩꯕꯗꯒꯤꯗꯤ ꯐꯪꯈꯤꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯕꯅꯤꯗ ꯃꯇꯝꯗꯣ꯫ ꯑꯕꯣꯛ, ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯑꯩꯒꯤ ꯁꯦꯜ ꯈꯔ ꯈꯔ ꯄꯤꯕꯤꯌꯦ ꯃꯔꯛ ꯃꯔꯛꯇ꯫ ꯑꯗꯨꯗꯣ ꯑꯩꯅ ꯇꯨꯡꯁꯤꯜꯂꯤ꯫ ꯍꯌꯦꯡꯋꯥꯏ ꯁꯦꯜꯗꯨꯅ ꯌꯥꯝꯂꯕ ꯀꯥꯟꯗ ꯑꯕꯣꯛ ꯏꯕꯥꯅꯤꯒꯤ ꯑꯋꯥꯕ ꯀꯣꯛꯅꯕ ꯏꯃꯨꯡꯒꯤ ꯑꯋꯥꯠꯄ ꯂꯩꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯦ." "ꯏꯅꯤꯡꯊꯧꯅ ꯏꯁꯨꯒꯤ ꯈꯨꯠꯁꯨꯃꯜ ꯄꯤꯗꯕ꯭ꯔꯅꯦ?" "ꯄꯤꯗꯦ꯫ ꯏꯃꯥ ꯃꯍꯥꯔꯥꯅꯤꯅ ꯈꯔ ꯄꯤꯔꯤꯕꯁꯤꯅꯤ꯫ ꯑꯗꯣ ꯃꯐꯝꯁꯤꯗ ꯏꯄꯨꯛ ꯊꯟꯅ ꯑꯍꯥꯎꯕ ꯃꯊꯦꯜ ꯆꯥꯕ ꯐꯪꯂꯤꯕꯁꯤꯅ ꯄꯦꯟꯊꯣꯛꯁꯤꯗ꯫ ꯍꯥꯟꯅꯗꯤ ꯑꯁꯨꯝꯅ ꯐꯪꯗꯕ ꯅꯠꯇꯦ." "ꯍꯣꯏ ꯍꯣꯏ, ꯑꯗꯨ ꯏꯁꯨ ꯏꯕꯦꯝꯃ, ꯑꯕꯣꯛꯅ ꯍꯥꯏꯒꯗꯕꯗꯤ ꯅꯊꯛ ꯊꯣꯡꯕ ꯑꯍꯜꯁꯤꯡꯗ ꯑꯃꯗꯤ ꯏꯅꯤꯡꯊꯧꯗ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕ ꯂꯩꯔꯕꯁꯨ ꯈꯣꯟ ꯀꯟꯈꯠꯅ ꯋꯥ ꯉꯥꯡꯕ ꯌꯥꯗꯦꯀꯣ꯫ ꯑꯇꯣꯟꯕ ꯈꯣꯏꯗꯤ ꯏꯔꯨ ꯂꯨꯀꯗꯕꯅꯤ." "ꯍꯣꯏ ꯑꯕꯣꯛ, ꯑꯗꯣ ꯆꯠꯅꯕꯤ ꯋꯥꯡꯕ ꯂꯥꯟꯕ ꯊꯕꯛ, ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯇꯕꯗꯤ ꯑꯩꯗꯤ ꯂꯦꯝꯅ ꯂꯩꯊꯣꯛꯂꯣꯏ꯫ ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ, ꯌꯥꯗꯦ ꯍꯥꯏꯕ ꯑꯃꯗꯤ ꯈꯪꯍꯟꯒꯅꯤ." ꯑꯁꯨꯝꯅ ꯂꯥꯏꯖꯥ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯏ ꯑꯣꯏꯗꯨꯅ ꯂꯦꯜꯂꯤ꯫ ꯅꯤꯡꯊꯧ ꯃꯥꯅ ꯇꯧꯔꯤꯕꯁꯤꯗꯤ ꯆꯥꯡꯌꯦꯡꯅꯤ, ꯃꯁꯤ ꯄꯨꯝꯕꯁꯤ ꯀꯅꯥꯅꯁꯨ ꯈꯪꯗꯦ꯫ ꯇꯦꯂꯩꯕ ꯂꯥꯏꯖꯕ ꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯄꯗ ꯂꯥꯏꯖꯕꯨ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯑꯀꯥ ꯌꯦꯡꯂꯒ ꯊꯕꯛ ꯇꯧꯕ ꯃꯤꯗꯥ ꯑꯣꯏꯕꯅ ꯅꯨꯡꯁꯤꯕꯗꯨ ꯐꯣꯡꯗꯣꯛꯇꯦ꯫ ꯂꯥꯏꯖ ꯃꯥꯁꯨ ꯋꯥ ꯉꯥꯡꯗꯕ ꯂꯦꯝꯖꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯃꯣꯏꯅꯨꯡꯗ ꯅꯨꯡꯁꯤꯖꯕ ꯑꯃꯗꯤ ꯐꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯕꯨ ꯃꯥꯒꯤ ꯑꯣꯏꯒꯦ ꯍꯥꯏꯕꯒꯤ ꯑꯁꯥꯗꯤ ꯇꯧꯔꯨꯗꯦ꯫ ꯂꯥꯏꯖꯅ ꯇꯦꯂꯩꯕꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ ꯇꯦꯂꯩꯕ ꯃꯥꯅ ꯂꯥꯏꯖꯗ ꯃꯃꯤꯠꯅ ꯐꯥꯎꯕ ꯍꯪꯒꯠꯅ ꯌꯦꯡꯗꯦ꯫ ꯌꯦꯡꯕꯁꯨ ꯉꯝꯗꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯤ ꯃꯄꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯄ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯇꯁꯦꯡꯅ ꯌꯥꯝ ꯂꯦꯝꯕ ꯅꯨꯄꯥꯅꯤ ꯇꯦꯂꯩꯕꯁꯤ꯫ ꯅꯣꯡꯃꯗꯤ ꯇꯦꯂꯩꯕ ꯂꯥꯏꯖꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯥꯖꯗꯅ, "ꯂꯥꯏꯖ, ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ?" ꯂꯥꯏꯖ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯃꯤꯍꯨꯜꯗꯨ ꯀꯩꯅꯣꯝꯁꯨ ꯇꯧꯔꯤ꯫ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯨ ꯃꯄꯨ ꯃꯅꯥꯏꯒꯤ ꯋꯥꯍꯪ ꯅꯠꯇꯦ, ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯥꯏꯖ ꯆꯣꯡꯂꯤꯕ ꯃꯤꯍꯨꯜꯗꯨ ꯐꯥꯊꯖꯔꯒ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯂꯩꯇꯦ." "ꯑꯣ." ꯂꯥꯏꯖ ꯇꯦꯂꯩꯕꯅ ꯑꯗꯨꯝꯅ ꯑꯄꯦꯟꯕ ꯄꯥꯎꯈꯨꯝꯗꯤ ꯍꯥꯏꯗ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯃꯈꯥ ꯇꯥꯔꯛꯏ, "ꯀꯩ ꯍꯥꯏꯕꯤꯒꯗꯕ?" "ꯀꯩꯁꯨ ꯅꯠꯇꯦꯗ, ꯁꯨꯝ ꯍꯪꯕꯅꯤ." "ꯑꯣ." ꯂꯥꯏꯖ ꯑꯁꯤꯗꯃꯛ ꯈꯨꯝꯃꯤ꯫ ꯇꯦꯂꯩꯕ ꯃꯥꯁꯨ ꯋꯥꯔꯤ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯅꯤꯡꯉꯤ꯫ ꯂꯥꯏꯖ ꯃꯥꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯑꯗꯨꯕꯨ ꯃꯆꯤꯜꯁꯤꯡꯗꯨꯗꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯊꯣꯛꯅꯔꯛꯈꯤꯗ꯭ꯔꯤ꯫ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯂꯩꯅꯩ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯣ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯝꯂꯒ ꯇꯦꯂꯩꯕꯅ ꯋꯥ ꯊꯩꯗꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯅꯪꯁꯨ ꯀꯣꯅꯨꯡꯁꯤꯗ ꯑꯁꯨꯃꯛ ꯂꯦꯡꯗ ꯂꯩꯕꯁꯤꯗ ꯃꯄꯥꯜꯒꯤ ꯐꯖꯕꯒ ꯑꯝꯇ ꯎꯕ ꯐꯪꯂꯝꯃꯔꯣꯏ ꯇꯧꯔꯤꯁꯤ꯫ ꯀꯣꯅꯨꯡꯁꯤꯗ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯀꯣꯅꯨꯡꯒꯤ ꯐꯖꯕ ꯃꯌꯥꯝꯁꯦ ꯎꯔꯒꯗꯕꯨ ꯃꯄꯥꯜꯒꯤ ꯐꯖꯕꯅ ꯑꯃꯨꯛ ꯀꯩꯗꯧꯔꯨꯅꯤ? ꯆꯞ ꯃꯥꯟꯅꯩꯗ, ꯍꯥꯟꯅꯗꯒꯤꯁꯨ ꯑꯗꯨꯝ ꯎꯔꯒ ꯂꯥꯛꯑꯁꯤꯗꯤ." "ꯑꯗꯣ ꯅꯪ ꯆꯍꯤ ꯀꯌꯥꯗ ꯌꯨꯝ ꯄꯥꯟꯗꯣꯏꯅꯣ?" "ꯄꯥꯟꯒꯦ ꯍꯥꯏꯅ ꯐꯥꯎꯕ ꯈꯟꯗ꯭ꯔꯦꯗ ꯔꯥꯖꯀꯨꯃꯥꯔ꯫ ꯄꯨꯟꯁꯤꯁꯦ ꯏꯃꯥ ꯏꯄꯥꯅ ꯅꯧꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯗꯒꯤ ꯁꯣꯜꯂꯕꯤ ꯑꯕꯣꯛꯅ ꯏꯃꯥꯒꯨꯝ ꯃꯁꯥ ꯁꯛꯅ ꯃꯆꯨ ꯑꯣꯏꯕ ꯌꯣꯛꯄꯤꯔꯛꯈꯤꯕꯅꯤ꯫ ꯃꯥꯒꯤꯗꯃꯛ ꯄꯨꯟꯁꯤ ꯑꯁꯦ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯄꯨ ꯄꯥꯡꯁꯨꯗꯕꯤ ꯂꯥꯏꯔꯕꯤ ꯑꯩꯅ ꯌꯨꯝꯕꯥꯟ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯍꯥꯏꯕꯁꯦ ꯀꯅꯥꯅꯁꯨ ꯄꯥꯝꯂꯣꯏ꯫ ꯃꯃꯥ ꯃꯄꯥ ꯑꯃꯠꯇꯅ ꯑꯩꯕꯨ ꯃꯃꯧꯅꯤ ꯍꯥꯏꯅ ꯂꯧꯁꯤꯟꯅꯤꯡꯉꯣꯏ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯑꯋꯥ ꯃꯤꯁꯥ ꯂꯥꯡꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ." "ꯑꯗꯨꯝꯅꯁꯨ ꯍꯥꯏꯒꯅꯨ꯫ ꯃꯤ ꯑꯃ ꯑꯣꯏꯅ ꯍꯤꯡꯂꯕꯗꯤ ꯊꯧꯅꯥ ꯂꯩꯌꯨ꯫ ꯇꯥꯏꯕꯪꯗ ꯑꯁꯨꯝ ꯊꯣꯛꯎꯔꯣ ꯍꯥꯏꯗꯅ ꯃꯄꯨ ꯃꯥꯅ ꯁꯤꯟꯕ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯈꯦꯠꯇꯨꯅ ꯆꯦꯟꯕꯗꯤ ꯌꯥꯒꯅꯤ ꯊꯥꯖꯗꯦ꯫ ꯂꯥꯏꯔꯕ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯂꯥꯏꯔꯔꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯇꯨꯛꯊꯗꯨꯅ ꯂꯩꯔꯕꯗꯤ ꯂꯥꯏꯔꯕꯗꯣ ꯀꯣꯛ ꯐꯥꯎꯅꯗꯦ꯫ ꯃꯤ ꯑꯃꯒ ꯑꯃꯒ ꯄꯨꯟꯁꯤ ꯃꯍꯤꯡ ꯈꯦꯠꯅꯩ ꯔꯥꯖꯀꯨꯃꯥꯔ꯫ ꯑꯕꯣꯛ ꯀꯩꯒꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯁꯤꯗ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯌꯥꯔꯔꯣꯏ꯫ ꯁꯨꯕ ꯅꯣꯝꯕ ꯐꯅ ꯇꯟꯗꯦ ꯍꯥꯏꯗꯨꯅꯁꯨ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕ ꯑꯩꯈꯣꯏꯅ ꯀꯅꯥꯒꯤꯗ ꯁꯨꯗꯨꯅ ꯁꯦꯜ ꯄꯤꯔꯛꯀꯗꯣꯔꯤꯕꯅꯣ? ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯃꯤꯃꯥꯟꯅꯕ ꯉꯝꯒꯅꯤ ꯊꯥꯖꯗꯦ." "ꯁꯦꯜ ꯄꯥꯏꯕ ꯈꯛꯇꯅ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯏꯆꯥ꯫ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯂꯩꯌꯨ꯫ ꯄꯨꯝꯅꯃꯛꯅ ꯅꯪꯕꯨ ꯏꯟꯊꯣꯛꯂꯕꯁꯨ ꯂꯥꯟꯗꯕ ꯅꯪꯒꯤꯗꯤ ꯃꯄꯨ ꯃꯥꯅ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯃ ꯄꯤꯕꯤꯔꯛꯀꯅꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯀꯔꯤꯒꯤ ꯅꯪꯅ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯗꯣꯏꯅꯣ?" "ꯔꯥꯖꯀꯨꯃꯥꯔ, ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯈꯪꯂꯛꯇꯕ ꯔꯥꯖꯀꯨꯃꯥꯔꯅ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯤꯕ ꯑꯩꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯂꯣꯏ꯫ ꯆꯤꯟꯅ ꯍꯥꯏꯕꯗꯗꯤ ꯂꯥꯏꯕꯅꯤ, ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯂꯛꯄ ꯃꯇꯝꯗꯗꯤ
ꯈꯣꯡꯀꯥꯞ ꯑꯃꯠꯇ ꯆꯪꯁꯤꯟꯕ ꯉꯝꯂꯣꯏ꯫ ꯐꯔꯦꯁꯦ, ꯄꯣꯊꯥꯖꯔꯨꯔꯣ, ꯅꯪꯁꯨ ꯋꯥꯔꯝꯂꯅꯤ꯫ ꯑꯩꯁꯨ ꯏꯅꯤꯡꯊꯧ ꯏꯄꯥꯒꯤ ꯀꯥꯗ ꯑꯃꯨꯛꯇ ꯆꯪꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯇꯦꯜꯍꯩꯕ ꯅꯤꯡꯊꯧꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯀꯣꯅꯨꯡꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯋꯥꯔꯤ ꯁꯥꯔꯤ꯫ ꯅꯤꯡꯊꯧ ꯃꯥꯗꯤ ꯂꯥꯏꯖꯒꯤ ꯈꯣꯡꯊꯥꯡ ꯄꯨꯝꯕ ꯌꯦꯡꯁꯤꯜꯂꯤ, ꯃꯥꯅ ꯇꯧꯕ ꯊꯕꯛ ꯄꯨꯝꯕ ꯈꯪꯏ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯌꯦꯡꯁꯤꯜꯂꯤ, ꯃꯥꯒꯤꯁꯨ ꯋꯥꯈꯜ ꯑꯃꯗꯤ ꯂꯩꯔꯤ꯫ ꯅꯣꯡꯃ ꯇꯦꯜꯍꯩꯕꯅ ꯂꯥꯏꯖꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯆꯜ, ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯀꯩꯊꯦꯜ ꯆꯠꯂꯨꯁꯤ꯫ ꯔꯥꯖꯀꯨꯃꯥꯔ, ꯑꯩꯒ ꯆꯠꯄꯕꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ? ꯀꯩ ꯀꯥꯏꯒꯦ, ꯅꯪ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯔꯣ? ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯔꯥꯖꯀꯨꯃꯥꯔꯅꯕꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯜꯂꯕꯗꯤ ꯑꯩꯒꯤꯁꯨ ꯌꯥꯖꯔꯦ꯫ ꯑꯗ ꯃꯤꯅ ꯎꯔꯒ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯈꯤꯔꯣꯏꯗ꯭ꯔꯥ? ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯗꯣꯔꯤꯒꯦ? ꯅꯪꯒ ꯆꯠꯄꯗ ꯑꯀꯥꯏꯕ ꯀꯔꯤ ꯂꯩꯒꯦ? ꯀꯩꯁꯨ ꯍꯥꯏꯅꯔꯣꯏ, ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯔꯝꯃꯣ ꯔꯥꯖꯀꯨꯃꯥꯔ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯤꯔꯣꯜ ꯈꯔ ꯅꯥꯟꯕ ꯑꯝꯇ ꯁꯦꯠꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯌꯦꯡꯂꯨꯕꯗ ꯐꯖꯕ ꯐꯤꯗꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯍꯟꯕ ꯐꯤꯖꯣꯜ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤꯗꯨ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯐꯖꯕ ꯐꯤꯖꯣꯜ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯂꯥꯏꯖ, ꯉꯁꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯒ ꯀꯩꯊꯦꯜ ꯀꯥꯒꯗꯕꯅꯤꯅ ꯃꯁꯤꯒꯤ ꯐꯤꯖꯣꯜꯁꯦ ꯁꯦꯠꯂꯨ꯫ ꯂꯥꯏꯖ ꯉꯛꯅ, ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯁꯤꯁꯦ ꯅꯪꯒꯤꯗꯃꯛ ꯏꯃꯥꯅ ꯊꯣꯟꯕꯤꯕꯅꯤ, ꯃꯁꯤ ꯁꯦꯠꯂꯨꯁꯤ꯫ ꯌꯥꯅꯤꯌꯦ ꯏꯃꯥ, ꯑꯩꯒꯤꯁꯦ ꯑꯗꯨꯝ ꯁꯦꯠꯂꯒꯦ꯫ ꯅꯪꯒꯤꯗꯨꯅ ꯀꯣꯟꯅ ꯁꯦꯠꯂꯨꯁꯤ, ꯏꯃꯥꯅ ꯄꯤꯔꯤꯁꯦ ꯄꯥꯝꯗꯦ ꯍꯥꯏꯔꯤꯔꯣ ꯅꯪꯕꯣ? ꯑꯗꯨꯏ ꯅꯠꯇꯦ ꯏꯃꯥ, ꯌꯥꯝ ꯄꯥꯝꯃꯤ, ꯅꯁꯥ ꯁꯦꯠꯆꯔꯒꯦ, ꯐꯖꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯂꯥꯏꯖ ꯃꯍꯥꯔꯥꯅꯤꯅ ꯄꯤꯕ ꯐꯤꯖꯣꯜꯗꯨ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯐꯖꯔꯕ꯭ꯔꯥ ꯏꯃꯥ? ꯐꯖꯔꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯄꯛꯆꯈ꯭ꯔꯦ꯫ ꯏꯃꯥꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯃꯥ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯏ, ꯅꯄꯥꯜ ꯑꯃꯇ ꯌꯥꯎꯗꯦ, ꯌꯥꯝ ꯆꯝꯃꯤ꯫ ꯑꯩꯒꯤ ꯏꯃꯥꯗ ꯀꯨꯏꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯕ ꯐꯪꯈꯤꯗ꯭ꯔꯕꯁꯨ ꯏꯃꯥ ꯃꯍꯥꯔꯥꯅꯤꯕꯨ ꯏꯃꯥꯃꯛꯅꯤ ꯈꯟꯖꯔꯒ ꯄꯨꯛꯅꯤꯡꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯖꯔꯤꯕꯅꯤ꯫ ꯅꯁꯥꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯅꯁꯥꯃꯛꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯦꯟꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯩꯅ ꯉꯁꯤ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯉꯝꯂꯤꯕꯁꯤ ꯏꯁꯥꯒꯤ ꯃꯄꯥꯜꯗꯒꯤꯅꯤ꯫ ꯐꯔꯦꯁꯦ, ꯂꯣꯏꯁꯤꯟꯖꯔꯣ, ꯔꯥꯖꯀꯨꯃꯥꯔ ꯉꯥꯏꯗꯨ ꯂꯩꯔꯝꯃꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯂꯣꯏꯖꯔꯦ꯫ ꯂꯥꯛꯑꯣ ꯊꯣꯛꯑꯁꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯖ ꯔꯥꯖꯀꯨꯃꯥꯔ ꯇꯦꯜꯍꯩꯕꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯅꯤꯈꯛ ꯁꯒꯣꯜ ꯊꯧꯗꯨꯅ ꯀꯩꯊꯦꯜꯗ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯐꯖꯕ ꯑꯃꯗꯤ ꯃꯃꯥꯡꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨꯁꯨ ꯌꯦꯡꯅꯩ꯫ ꯑꯈꯪꯕ ꯈꯔꯅꯗꯤ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤ, ꯀꯦꯊꯕꯤꯅ, ꯀꯩꯅꯣ ꯑꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯀꯩꯊꯦꯜꯗ ꯍꯦꯛ ꯍꯦꯛ ꯆꯥꯛꯅꯤꯕ ꯂꯥꯛꯄ ꯅꯨꯄꯤꯗꯨ ꯅꯠꯇ꯭ꯔꯣ? ꯀꯨꯟꯗꯥꯂꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁ, ꯍꯅꯨꯕꯤ ꯆꯩꯁꯨ ꯄꯥꯏꯕꯤꯃꯒ ꯍꯦꯛ ꯂꯥꯛꯄ ꯃꯁꯨ ꯃꯕꯦꯟꯅꯤꯅ ꯍꯥꯏꯕꯗꯣ? ꯍꯣꯏꯅꯦ, ꯀꯃꯥꯏꯅꯅꯣ ꯃꯥꯅ ꯔꯥꯖꯀꯨꯃꯥꯔꯒ ꯁꯒꯣꯜꯒ ꯇꯣꯡꯃꯤꯟꯅꯔꯒ ꯂꯥꯛꯏꯁꯤꯅ? ꯈꯪꯗ꯭ꯔꯦ, ꯀꯔꯤ ꯂꯩꯋꯥꯕꯨ ꯍꯩꯕꯅꯣ, ꯑꯣꯟꯊꯣꯛꯅꯕꯨ ꯍꯩꯅ ꯁꯨꯝꯈ꯭ꯔꯦ꯫ ꯅꯥꯀꯜꯗꯒꯤ ꯋꯥꯔꯤ ꯈꯔ ꯈꯪꯕꯤ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯣꯏ ꯃꯁꯨ ꯃꯕꯦꯜꯗꯣ ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯋꯦ ꯍꯥꯏꯕꯅꯤ꯫ ꯃꯁꯨ ꯅꯨꯄꯤ ꯑꯁꯦ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯏ ꯑꯣꯏ ꯍꯥꯏꯒꯨꯝꯁꯨ ꯇꯧꯕꯅꯤ꯫ ꯑꯣ, ꯑꯗꯨꯅ ꯑꯣꯏꯔꯝꯒꯅꯤꯅꯦ ꯃꯈꯣꯏꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤꯁꯦ꯫ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯄꯪꯉꯤꯗ, ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤꯒꯗꯣ ꯌꯨꯝꯗ ꯀꯦꯅ ꯅꯨꯡꯉꯥꯏꯅ ꯊꯝꯃꯨꯗꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨꯒꯁꯦ ꯅꯛꯁꯤꯟꯅꯕ ꯐꯪꯗ꯭ꯔꯕꯅꯤ꯫ ꯃꯤꯗꯤ ꯆꯥꯛꯅꯤꯕꯤ ꯑꯣꯏꯔꯝꯕꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯁꯒꯣꯜ ꯃꯃꯥꯡꯗꯒ ꯇꯣꯡꯂꯒ ꯂꯥꯛꯑꯦꯕ꯫ ꯑꯦꯔꯥ, ꯃꯥꯒꯤ ꯃꯅꯥꯏ ꯑꯣꯏꯕꯒꯤ ꯑꯗꯨꯛ ꯂꯥꯛꯃꯤꯟꯅꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯕꯨ ꯆꯥꯛꯅꯤꯕꯤ ꯀꯔꯝꯍꯥꯏꯅ ꯂꯧꯗꯧꯔꯤꯅꯣ? ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯀꯩꯁꯨ ꯂꯧꯔꯣꯏ꯫ ꯑꯗꯨꯅꯦꯕ, ꯑꯁꯤ ꯂꯧꯔꯗꯤ ꯔꯥꯖꯀꯨꯃꯥꯔ ꯃꯥꯁꯨ ꯍꯦꯟꯃꯜꯂꯦꯕ꯫ ꯑꯗꯣ ꯂꯧꯈ꯭ꯔꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯛꯇꯣꯔꯤꯗ ꯏꯆꯦ ꯑꯩꯗꯤ꯫ ꯆꯥꯛꯄꯤꯔꯨꯅꯨ ꯈꯤꯠ, ꯀꯩꯁꯨ ꯂꯧꯔꯣꯏꯌꯦꯃꯤ꯫ ꯃꯨꯕꯤꯅ, ꯑꯣ, ꯅꯊꯧ ꯇꯧꯅꯔꯨꯔꯣ ꯁ꯭ꯋꯥꯏꯗꯅꯦ꯫ ꯋꯥꯏꯀꯨꯞ ꯄꯨꯕꯤꯅ ꯗꯣꯂꯥꯏ ꯇꯣꯡꯕꯤꯒꯤꯗꯃꯛ ꯋꯥꯕꯤꯌꯦꯗꯣ ꯈꯤꯠ ꯇꯧꯔꯅꯨ꯫ ꯄꯥꯝꯃꯦ ꯂꯧꯔꯁꯅꯨ, ꯄꯥꯝꯗ꯭ꯔꯦ ꯇꯣꯛꯑꯁꯅꯨ꯫ ꯑꯣ, ꯀꯅꯥꯅꯕꯨ ꯆꯥꯛꯑꯣꯏꯗꯧꯔꯤꯅꯣ? ꯑꯣ, ꯆꯥꯒꯅꯅꯦ ꯅꯌꯨꯝꯗ ꯅꯤꯡꯊꯤꯅ ꯍꯜꯂꯒ ꯏꯔꯨꯗꯣ ꯐꯖꯅ ꯍꯦꯛ ꯂꯨꯊꯣꯛꯂꯨꯔꯣ꯫ ꯀꯔꯤ ꯀꯥꯟꯅꯗꯕꯗ? ꯀꯨꯟꯗꯥꯂꯩꯅ, ꯍꯩꯃꯥ, ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯒ ꯄꯣꯠꯂꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯅꯣꯏꯕꯣ꯫ ꯃꯨꯕꯤꯅ, ꯑꯁ, ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯀꯨꯟꯗꯥꯂꯩ꯫ ꯀꯕꯣꯛ ꯃꯇꯨꯝꯁꯤꯗ ꯄꯥꯏꯔꯒ ꯊꯣꯝꯃꯛꯑꯅꯤ ꯅꯪ, ꯇꯨꯃꯤꯟ ꯂꯩꯍꯧꯔꯣ꯫ ꯃꯤꯒꯤ ꯅꯨꯡꯉꯥꯏꯕ ꯎꯕ ꯌꯥꯗꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ꯫ ꯑꯁꯨꯝꯅ ꯇꯦꯜꯍꯩꯕ ꯑꯃꯗꯤ ꯂꯥꯏꯖ ꯅꯛꯁꯤꯟꯅꯕ ꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯅꯤꯡꯊꯧ ꯃꯥꯒꯤ ꯆꯥꯡꯌꯦꯡꯁꯨ ꯃꯇꯝ ꯀꯨꯏꯅ ꯄꯥꯡꯊꯣꯛꯄ ꯌꯥꯔꯛꯇꯕ ꯃꯇꯥꯡ ꯂꯥꯛꯏ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯉꯁꯤꯗꯤ ꯅꯤꯡꯊꯧ ꯃꯥꯅ ꯂꯥꯏꯖ ꯑꯃꯗꯤ ꯇꯦꯜꯍꯩꯕꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯟꯗꯨꯅ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯤ꯫ ꯅꯨꯄꯤ ꯃꯆꯥ, ꯉꯁꯤꯗꯤ ꯑꯩ ꯋꯥ ꯈꯔ ꯍꯪꯒꯦ, ꯅꯪ ꯁꯦꯡꯅ ꯈꯨꯝ꯫ ꯍꯥꯏꯕꯤꯌꯨ ꯅꯤꯡꯊꯧ꯫ ꯉꯁꯤꯗꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯪꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯂꯥꯏꯖ ꯉꯛꯅ ꯅꯤꯡꯊꯧꯗ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯀꯩꯁꯨ ꯈꯨꯝꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯅꯪ ꯃꯐꯝꯁꯤꯗ ꯊꯕꯛ ꯁꯨꯕ ꯌꯥꯔꯣꯏ ꯉꯁꯤꯗꯒꯤ꯫ ꯏꯄꯥꯁꯦ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ, ꯅꯤꯡꯊꯧꯐꯝ ꯑꯁꯤꯗꯒꯤ ꯄꯣꯊꯥꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯏꯄꯪ ꯄꯪꯅ ꯂꯥꯏꯖꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫
ꯏꯅꯤꯡꯊꯧ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯀꯣꯅꯨꯡꯁꯦ ꯏꯅꯤꯡꯊꯧ ꯄꯥꯟꯕ ꯇꯣꯛꯂꯅꯤ ꯍꯥꯏꯕꯤꯔꯤꯕ꯭ꯔꯥ? ꯑꯄꯪꯕꯤ, ꯉꯁꯤ ꯐꯥꯎꯒꯤ ꯄꯨꯋꯥꯔꯤꯗ ꯅꯤꯡꯊꯧ ꯄꯥꯟꯗꯕ ꯂꯩꯕꯥꯛ ꯂꯩꯕ ꯊꯦꯡꯅꯈ꯭ꯔꯕ꯭ꯔꯥ ꯅꯪꯕꯣ? ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯍꯨꯠ ꯏꯔꯦꯡꯁꯤꯡꯗꯨꯅ ꯑꯩꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯔꯥꯖꯀꯨꯃꯥꯔ ꯇꯦꯂꯩꯕꯕꯨ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯍꯥꯞꯂꯒꯦ ꯍꯥꯏꯕꯅꯤꯅꯦ꯫ ꯑꯣ, ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯏꯁꯦ ꯑꯇꯣꯞꯄ ꯑꯃ ꯁꯤꯟꯕꯤꯗꯧꯔꯕ꯭ꯔꯥ? ꯋꯥꯍꯪꯗꯣ ꯉꯥꯏꯍꯥꯛ ꯂꯦꯞꯈꯣ, ꯑꯩ ꯋꯥ ꯉꯥꯡꯕ ꯂꯣꯏꯈꯤꯒꯦ꯫ ꯍꯣꯏ, ꯐꯅꯤ ꯍꯥꯏꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯇꯧꯕꯅꯤ, ꯔꯥꯖꯀꯨꯃꯥꯔꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯅꯤ, ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤꯅ ꯅꯪꯅ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯋꯥꯈꯜꯗꯣ ꯍꯣꯡꯗꯣꯛꯂꯣ꯫ ꯅꯪꯕꯨ ꯅꯃꯥ ꯃꯍꯥꯔꯥꯅꯤꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯅꯪꯅ ꯂꯩꯔꯒꯗꯕꯅꯤ꯫ ꯂꯥꯏꯁꯦ ꯏꯉꯛꯉꯛꯆꯩ, ꯑꯗꯨꯒ ꯑꯄꯪꯕ ꯄꯥꯎꯈꯨꯝ ꯑꯃꯁꯨ ꯈꯨꯝꯂꯛꯏ꯫ ꯏꯅꯤꯡꯊꯧ, ꯃꯍꯥꯔꯥꯅꯤ ꯑꯣꯏꯕꯁꯤ ꯃꯤ ꯑꯃ ꯍꯦꯛꯇꯅ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯕ꯭ꯔꯥ? ꯑꯄꯪꯕꯤ, ꯀꯅꯥꯅ ꯌꯥꯔꯨꯅꯤ ꯍꯥꯏꯕꯒꯦ? ꯄꯪꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ꯫ ꯅꯤꯡꯊꯧꯒꯤ ꯃꯍꯥꯔꯥꯅꯤꯁꯦ ꯅꯤꯡꯊꯧꯒꯤ ꯂꯣꯏꯅꯕꯤꯅ ꯑꯣꯏꯅꯗ꯭ꯔꯣ? ꯑꯩꯕꯨ ꯅꯤꯡꯊꯧꯅꯦꯅ ꯋꯥ ꯉꯥꯡꯕꯗ ꯂꯦꯝꯅ ꯉꯥꯡꯕꯒ ꯉꯝꯗ꯭ꯔꯤ ꯋꯥꯅꯤ ꯅꯪꯒꯤ ꯅꯇꯧꯁꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯅꯤ ꯍꯥꯏꯕꯅꯤꯅꯦ꯫ ꯂꯥꯏꯁꯦ ꯏꯀꯥꯏꯅ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯒ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯆꯥꯛꯅꯤꯕꯤꯅꯤ, ꯀꯝꯗꯧꯅ ꯑꯁꯨꯛ ꯆꯥꯎꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯃꯤꯅ ꯇꯥꯕꯗ ꯅꯣꯛꯅꯕꯤꯒꯅꯤ꯫ ꯏꯇꯤꯛ ꯏꯄꯥꯁꯨ ꯆꯥꯖꯗꯦ, ꯑꯗꯨꯃꯛ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯊꯕꯛ ꯁꯨꯕꯤ ꯑꯣꯏꯗꯨꯅ ꯂꯩꯖꯒꯦ꯫ ꯑꯩꯒꯤ ꯁꯤꯟꯊꯥ ꯂꯦꯞꯄꯨ ꯍꯥꯏꯕꯗꯤ ꯍꯥꯏꯕꯤꯒꯅꯨ, ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯕꯒꯤ ꯑꯌꯥꯕꯗꯨꯗꯪ ꯄꯤꯕꯤꯌꯨ꯫ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕꯗ ꯁꯥꯖꯠ ꯂꯝꯆꯠ ꯏꯖꯠ ꯍꯥꯏꯕ ꯑꯃ ꯂꯩ꯫ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯊꯧꯅꯥ ꯂꯩꯕꯗꯨꯅꯤ ꯃꯔꯨꯗꯤ꯫ ꯁꯦꯜꯗꯨꯗꯤ ꯇꯥꯜꯂꯒ ꯐꯪꯏ, ꯅꯨꯡꯒꯤ ꯑꯣꯏꯕ ꯂꯝꯆꯠꯇꯨꯗꯤ ꯁꯦꯜꯅ ꯂꯩꯕ ꯌꯥꯔꯣꯏ꯫ ꯂꯩꯕꯥꯛ ꯑꯁꯤꯅ ꯃꯔꯥ ꯇꯞꯅ ꯄꯥꯜꯍꯧꯅꯕꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯈꯜꯂꯕꯅꯤ꯫ ꯅꯐꯝꯗ ꯆꯥꯡꯌꯦꯡ ꯀꯌా ꯑꯃꯁꯨ ꯇꯧꯈ꯭ꯔꯦ, ꯅꯪꯅꯗꯤ ꯈꯪꯂꯝꯗꯕ ꯌꯥꯏ꯫ ꯅꯨꯄꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯥꯡꯌꯦꯡ ꯃꯈꯜ ꯃꯈꯜ ꯇꯧꯗꯨꯅ ꯌꯦꯡꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯈꯤꯗꯦ꯫ ꯉꯁꯤꯗꯤ ꯑꯩꯅ ꯄꯥꯝꯕ ꯒꯨꯜ ꯈꯨꯗꯤꯡꯃꯛ ꯅꯪꯉꯣꯟꯗꯒꯤ ꯎꯕ ꯐꯪꯏ꯫ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯑꯩꯅ ꯈꯨꯕꯝ ꯑꯁꯤ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯨꯅꯤ? ꯑꯗꯨꯅ ꯉꯁꯤꯗꯤ ꯋꯥꯐꯝ ꯑꯁꯤ ꯅꯪꯉꯣꯟꯗ ꯍꯧꯗꯣꯛꯂꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯡꯅ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔ ꯇꯦꯂꯩꯕꯒ ꯂꯨꯍꯣꯡꯒꯅꯤ, ꯑꯗꯨꯒ ꯃꯊꯪꯒꯤ ꯊꯥ ꯑꯁꯤꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯅ ꯊꯣꯛꯀꯅꯤ꯫ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯒꯤ ꯑꯄꯥꯝꯕ ꯍꯥꯏꯗꯨꯁꯨ ꯊꯣꯛꯂꯦ꯫ ꯅꯪꯅꯁꯨ ꯏꯆꯥꯒꯤ ꯋꯥꯈꯜ ꯈꯜꯂꯤ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯈꯪꯏ, ꯂꯣꯏꯅ ꯎꯏ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯥꯅ ꯋꯥꯐꯝ ꯑꯗꯨ ꯂꯦꯞꯈ꯭ꯔꯦ꯫ ꯂꯥꯏꯖꯃꯥꯗꯤ ꯍꯔꯥꯎꯕꯗꯤ ꯂꯥꯏꯔꯗꯅ ꯃꯁꯥꯗꯨ ꯆꯔꯥꯡꯅꯩ, ꯋꯥꯈꯜ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤ꯫ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯅ ꯅꯛꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯖ ꯑꯃꯨꯛꯀꯁꯨ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯋꯥꯈꯜ ꯑꯗꯨ ꯑꯃꯨꯛꯇꯪꯒ ꯈꯟꯊꯕꯤꯌꯨ꯫ ꯌꯥꯔꯒꯗꯤ ꯃꯇꯝ ꯂꯩꯔꯤꯉꯩꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯒꯤ ꯂꯣꯌꯨꯝꯕꯤ ꯑꯃ ꯁꯤꯟꯗꯣꯛꯄꯤꯌꯨ꯫ ꯂꯥꯏꯔꯕꯤ ꯑꯩꯅ ꯃꯤꯡꯊꯣꯜ ꯑꯗꯨ ꯐꯪꯕꯗꯤ ꯏꯇꯤꯛ ꯌꯥꯝꯅ ꯆꯥꯗꯦ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯀꯩꯅꯤ ꯍꯥꯏꯅ ꯈꯟꯈꯤꯅꯤ, ꯃꯐꯝꯁꯤꯗ ꯑꯣꯏꯖꯕ ꯊꯤꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯍꯥꯏꯅꯈꯤꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯀꯨꯃꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯥꯅꯨꯄꯤ, ꯅꯃꯥ ꯑꯩꯁꯨ ꯈꯨꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯔꯕꯤ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯤ꯫ ꯅꯪꯒ ꯑꯩꯒꯤ ꯄꯨꯟꯁꯤꯒ ꯋꯥꯔꯤ ꯈꯦꯟꯅꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯋꯥꯈꯜ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯒꯅꯨ꯫ ꯂꯥꯏꯔꯅ ꯍꯧꯔꯛꯏ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯥꯏꯔꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯄꯨꯟꯁꯤꯁꯦ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯕ꯭ꯔꯥ ꯅꯪꯕꯣ? ꯅꯪꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯊꯧꯅꯥ ꯂꯩꯕꯗꯨ ꯎꯕꯗꯅꯦ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯍꯧꯗꯣꯛꯂꯤꯕꯁꯤꯅꯤ꯫ ꯑꯩꯕꯨ ꯄꯨꯛꯆꯦꯜ ꯁꯦꯡꯉꯤ ꯍꯥꯏꯕꯗꯤ ꯀꯝꯗꯧꯅ ꯍꯥꯏꯔꯤꯕꯅꯣ ꯏꯃꯥ? ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯇꯥꯕꯨꯗꯒꯤ ꯁꯦꯜ ꯁꯅꯥ ꯂꯨꯄꯥ ꯑꯃꯠꯇ ꯃꯥꯡꯈꯤꯕ ꯂꯩꯇꯦ, ꯅꯣꯡꯃꯇꯁꯨ ꯍꯟꯅ ꯌꯦꯡꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯆꯥꯡꯌꯦꯡ ꯇꯧꯈꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗꯤ ꯂꯣꯟꯅ ꯁꯅꯥ ꯂꯨꯄꯥ ꯀꯌా ꯇꯨꯃꯤꯟꯅ ꯂꯧꯊꯣꯛꯈꯤ꯫ ꯀꯩꯁꯨꯗꯤ ꯍꯥꯏꯔꯨꯗꯦ, ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯈꯪꯅ ꯂꯥꯞꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯃꯅꯥꯏ ꯑꯣꯏꯅ ꯊꯝꯈꯤꯕ ꯃꯇꯝꯗꯁꯨ ꯑꯆꯥꯎ ꯑꯔꯝ ꯄꯥꯝꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯃꯣꯏꯒꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯏꯅꯤꯡꯊꯧꯗ ꯐꯥꯎꯕ ꯑꯇꯣꯝꯕꯤ ꯑꯣꯏꯔꯕꯁꯨ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯀꯨꯝꯍꯩ ꯀꯌꯥꯅꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯇꯨ ꯅꯪꯉꯣꯟꯗꯗꯤ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯑꯃ ꯈꯟꯕ ꯍꯥꯏꯕꯁꯤ ꯀꯨꯞꯅ ꯌꯦꯡꯗꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯗꯤ ꯄꯨꯝꯅꯃꯛꯀꯤ ꯃꯍꯨꯠ ꯁꯤꯟꯕ ꯃꯃꯥ ꯍꯥꯏꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯀꯥꯕ, ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯄ, ꯃꯤꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯌꯥꯗꯦꯀꯣ꯫ ꯏꯃꯥ, ꯅꯆꯥꯁꯨ ꯏꯃꯥꯒꯨꯝ ꯅꯥꯄꯜ ꯀꯥꯗꯕꯤ ꯃꯌꯥꯝꯒꯤ ꯃꯃꯥ ꯑꯣꯏꯖꯒꯦ꯫ ꯈꯪꯗꯥꯏꯗ ꯇꯥꯛꯄꯤ, ꯑꯁꯣꯏ ꯑꯔꯥꯟ ꯉꯥꯛꯄꯤ, ꯅꯆꯥꯕꯨ ꯏꯃꯥꯒꯤ ꯑꯄꯣꯛꯄꯤ ꯏꯆꯥꯒꯨꯝ ꯅꯨꯡꯁꯤꯕꯤ, ꯅꯆꯥꯅꯁꯨ ꯏꯃꯥꯁꯦ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥꯗꯨꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯒꯦ꯫ ꯇꯦꯂꯩꯕꯅ, ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥꯗꯤ ꯂꯩꯕꯥꯛ ꯄꯥꯏꯕ ꯅꯧꯃꯜꯂꯤ, ꯏꯅꯤꯡꯊꯧ ꯏꯄꯥꯅ ꯑꯗꯨꯃꯛ ꯄꯥꯏꯕꯤꯌꯨ꯫
ꯏꯄꯥꯅ ꯁꯣꯜꯂꯛꯂꯕ ꯀꯥꯟꯗ ꯏꯄꯥꯒꯤ ꯅꯍꯨꯠ ꯅꯔꯦꯡ ꯁꯤꯟꯖꯒꯦ. ꯌꯥꯗꯦ ꯌꯥꯗꯦ. ꯏꯆꯥꯅ ꯆꯥꯎꯔꯛꯂꯕꯅꯤꯅ ꯏꯄꯥ ꯄꯣꯊꯥꯔꯒꯦ. ꯏꯄꯥꯅ ꯕꯣꯝ ꯇꯨꯅ ꯁꯣꯟꯗ꯭ꯔꯤꯉꯩ ꯅꯤꯡꯊꯧꯔꯣꯜꯁꯨ ꯇꯥꯛꯀꯅꯤ ꯏꯄꯥꯅ. ꯅꯃꯥ ꯃꯍꯥꯔꯥꯅꯤꯁꯨ ꯏꯃꯧꯕꯨ ꯈꯪꯗ ꯍꯩꯇ ꯇꯥꯛꯁꯅꯨ. ꯑꯁꯨꯝꯅ ꯇꯦꯜꯍꯩꯕ ꯑꯃꯗꯤ ꯂꯥꯏꯖ ꯂꯨꯍꯣꯡꯂꯦ. ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯤꯡꯊꯧ ꯈꯨꯕꯝꯁꯨ ꯍꯥꯞꯂꯦ. ꯅꯨꯃꯤꯠꯇꯨ ꯂꯩꯕꯥꯛ ꯄꯨꯝꯖꯥꯎ ꯊꯤꯟꯅ ꯃꯌꯥꯝ ꯈꯪꯅ ꯇꯧꯕ ꯊꯕꯛ ꯑꯣꯏꯕꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯈꯪꯂꯦ. ꯂꯥꯏꯖꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯗꯤ ꯏꯀꯥꯏꯕ ꯐꯥꯎꯔꯤ. ꯃꯈꯣꯏꯅ ꯃꯁꯨꯝ ꯃꯕꯦꯗ ꯉꯥꯡꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝꯗꯨ ꯃꯁꯥ ꯃꯇꯣꯝꯇ ꯏꯀꯥꯏꯖꯔꯛꯄꯒꯨꯝ ꯐꯥꯎꯅꯔꯤ. ꯂꯥꯜꯂꯨꯗꯕ ꯂꯥꯏꯖ ꯀꯣꯅꯨꯡꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤ. ꯃꯁꯨ ꯃꯕꯦꯟꯕꯨ ꯍꯟꯊꯅ ꯌꯦꯡꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯈꯤꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯌꯥ ꯑꯃ ꯌꯦꯡꯁꯤꯟꯕꯤꯔꯤ. ꯑꯋꯥꯠꯄ ꯑꯃꯠꯇꯁꯨ ꯂꯩꯍꯟꯗꯦ. ꯍꯥꯟꯅꯒꯤ ꯃꯍꯥꯔꯥꯅꯤ ꯀꯨꯃꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯏ, ꯑꯐ ꯃꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯕꯗꯨ ꯃꯍꯥꯔꯥꯅꯤ ꯂꯥꯏꯖꯕꯨꯅ ꯍꯦꯟꯅ ꯁꯣꯟꯅꯔꯛꯄꯒꯨꯝ ꯇꯧꯔꯔꯤ. ꯀꯣꯅꯨꯡꯒꯤ ꯊꯣꯉꯥꯛꯄ ꯊꯥꯅꯤꯜꯕꯁꯨ ꯃꯕꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯤ ꯈꯪꯕꯅ ꯂꯥꯟꯃꯤ ꯃꯀꯣꯛ ꯍꯥꯞꯄꯤꯈꯤ. ꯑꯁꯨꯝꯅ ꯂꯥꯏꯖ ꯄꯣꯂꯣꯏꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ. ꯑꯕꯣꯛꯄꯤ ꯁꯛꯄꯨꯁꯨ ꯃꯅꯥꯏ ꯃꯁꯤꯟ ꯃꯌꯥꯝ ꯑꯃꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯊꯝꯈꯤꯔꯝꯃꯤ.